Hello ma'am, ahanbꯃꯛꯇ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ma'am. ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟ ꯑꯅꯧꯕ ꯑꯃ ꯍꯟꯗꯛ ꯁꯥꯏꯌꯦꯕꯀꯣ. ꯑꯗꯣ ꯃꯦꯆꯤꯟ ꯑꯅꯧꯕ ꯁꯥꯔꯤꯁꯦ ꯁꯤꯡ ꯈꯥꯏꯅꯕꯅꯦꯕ. ꯁꯤꯡ ꯈꯥꯏꯅꯕ ꯃꯦꯆꯤꯟꯁꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯔꯥꯏ ꯑꯃ ꯀꯔꯤ ꯄꯦꯟꯁꯣ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯍꯣꯔꯥꯏꯗꯨꯅ ꯈꯥꯏꯅꯩꯌꯦꯕ. ꯑꯗꯨ ꯈꯥꯏꯅꯕꯁꯦ ꯃꯥꯏ ꯕ꯭ꯂꯦꯗ ꯍꯣꯔꯥꯏ ꯃꯌꯥꯁꯦ ꯌꯥꯝ ꯇꯠꯀꯜꯂꯦꯕ. ꯑꯗꯨꯅ ꯍꯥꯏꯗ꯭ꯔꯣꯂꯤꯛꯅ ꯁꯥꯔꯒ ꯅꯧꯅ ꯑꯃ ꯇꯧꯅꯔꯦꯕ. ꯑꯗꯨꯗꯣ ꯑꯃ ꯁꯥꯔꯦ. ꯑꯗꯣ ꯁꯥꯕꯁꯦ ꯍꯧꯗ ꯉꯥꯏꯔꯤ. ꯂꯣꯏꯕꯃꯛꯇꯤ ꯄꯨꯂꯞ ꯂꯣꯏꯗ꯭ꯔꯤ. ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯁꯥꯕꯅꯤꯅ ꯈꯔ ꯇꯞꯄꯦ ꯍꯥꯏꯇꯥꯔꯦ. ꯃꯥꯒꯤ ꯃꯆꯥꯛ ꯃꯊꯨꯝꯁꯦ ꯈꯔ ꯈꯣꯝꯖꯤꯜꯂ ꯁꯥꯕꯅꯤꯅ. ꯑꯗꯣ ꯃꯌꯥꯝ ꯁꯥꯔꯤꯕ ꯄꯣꯠꯁꯦ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ. ꯁꯤ ꯂꯩꯔꯦ. ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯄꯝꯁꯦ. ꯁꯤꯁꯤꯅ ꯍꯩꯕꯥꯒꯤꯅꯤ. ꯃꯥꯏ ꯕꯨꯁꯤꯡ ꯀꯩꯀꯥ ꯂꯣꯏ ꯈꯦꯠꯄ ꯂꯣꯏꯔꯝ. ꯑꯇꯩ ꯃꯥꯒꯤ ꯐꯦꯝ ꯀꯩꯀꯥꯗꯤ ꯇꯞꯅ ꯇꯞꯅ ꯆꯪꯈꯠꯂꯦ. ꯁꯤꯒꯤ ꯇꯦꯡꯀꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯒꯤꯅꯦꯕ. ꯍꯩꯕꯥꯒꯤ ꯇꯦꯡꯀꯤ. ꯁꯤ ꯁꯥꯏꯠꯁꯤꯗ ꯍꯥꯞꯄꯅꯤ. ꯑꯗꯨꯒ ꯃꯥꯒꯤ ꯐꯨꯀꯠꯂꯛꯑꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ. ꯁꯤꯒꯤ ꯃꯥꯒꯤ ꯆꯀꯥ ꯑꯃ ꯂꯩꯖꯩ. ꯁꯤꯅ I100ꯇꯤꯅꯤ. ꯁꯤ ꯇꯧꯔꯒ ꯁꯤ ꯃꯊꯛꯇ ꯇꯣꯡꯍꯜꯂꯅꯤ. ꯑꯗꯨ ꯃꯥꯒꯤꯁꯤ ꯀꯩꯅꯣ ꯌꯨꯗꯅꯦ ꯇꯧꯔꯤꯁꯦ. ꯄꯣꯠꯇꯤ ꯑꯗꯨꯝ ꯂꯤꯡꯉꯤꯗ. ꯃꯣꯏ ꯃꯍꯥꯖꯣꯟꯅ ꯄꯤꯔꯛꯄ ꯄꯣꯠꯅꯤ. ꯁꯤꯁꯦ ꯃꯁꯥꯅ ꯄꯤꯔꯛꯑꯒ ꯆꯪꯈꯠꯄ ꯄꯣꯠꯅꯤ. ꯃꯌꯥꯝ ꯁꯤ ꯃꯣꯇꯣꯔꯁꯦ ꯄꯥꯟꯕ ꯂꯣꯏꯁꯤꯜꯂꯛꯑꯦ. ꯁꯤ ꯇꯦꯟꯒꯤꯅꯤ ꯁꯤꯅꯤ. ꯁꯤꯅ ꯍꯥꯏꯗ꯭ꯔꯣꯂꯤꯛꯀꯤ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯃꯣꯇꯣꯔꯅꯤ ꯁꯤ. ꯃꯣꯏ ꯇꯦꯡꯀꯤ ꯀꯩꯀꯥ ꯊꯥꯡꯒꯠꯄ ꯂꯣꯏꯔꯦ. ꯃꯥꯒꯤ ꯄꯣꯠꯁꯦ ꯁꯤ ꯌꯥꯝ ꯆꯥꯎꯅꯅꯦ. ꯁꯤꯅ ꯑꯆꯧꯕ ꯄꯣꯠꯅꯦꯕ. ꯑꯁꯤꯒꯤ ꯁꯣꯝꯗ ꯃꯥꯏ ꯃꯌꯥ ꯍꯥꯞꯄꯛꯇ ꯋꯥꯠꯂꯤ. ꯂꯣꯏꯔꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ. ꯅꯝꯃꯦ ꯁꯤ ꯄꯥꯡꯈꯠꯇꯣꯏꯅꯤ. ꯃꯇꯦꯛ ꯃꯇꯦꯛ ꯚꯤꯗꯤꯑꯣ ꯁꯦꯝꯕꯩ ꯃꯌꯥꯗꯤ ꯍꯥꯞꯇ꯭ꯔꯤ. 야. 이거 하파 아니에요. 아니고 통으로. Hai cái thằng khỏe. Tụ mà lên ạ. Đã thằng này này thì nó sẽ ra trong cái gì? Ra trong đây này.